Imes PAODAM yang tabiri bakwai puna mapuri na naurim na hal mamakta da taram na okchari loina na kurumjari ngasigi maroi pauda state asida oiriba COVID-19 ki fibam yang sena na ba center dagi team ama tunglakre Imphal Mori lambida potchai puthorokpada custom preventive force na athingba thamkibada praja section kharana thambida na ba hairi India की highest sports award Rajiv Gandhi Khel Ratna bo Dhyan Chand Khel Ratna award haina maming onkhre mapung oiba pau pijadringai mangoinana ningsingjaba COVID-19 laina laicharasi lamdam asida makhata na pak sanna sandorokta ba lenga na paikhatliba total curfew bo sawatpiduna yum dagi chathok pigano tangai fadabagi chathoklabasu face mask upiyo social distancing ngakpiyo mi pun bigano khutsa sapona toina hamdokpiyo natragana hand sanitizer sizinaduna sengdokpiyo loinana COVID-19 mass testing da saruk yabiduna test tokthokpiyo amadi COVID-19 vaccine kapthokpiyo mapungoi bapamu pizari State asida wariba COVID-19 gi fibam yangsena naraba mioi ahumna saba Central Multidisciplinary Team gi members sing ngasi nungtil Manipur da thunglakre team masina COVID case masing hengalakba COVID test tauba anaba sing gi contact tracing tauba amadi hidak kapthokpana chingba kaya gi matangda kumna thijinki team masi Imphal da numit mari mangani leiraba yai hairi Makoina leiringai da COVID-19 ga mari leinaba situation gi asengba du khangdokpaga loinana state health resource amadi infrastructure singsu mapangal kangkhat hannaba mateng pangani Tanja sidangasi ima complex Imphal da pangthokpa paugi mifamda state health director Dr. K Rajona phongdokkibada state asida curfew thambana maram oiraga state asigi mioi sing COVID positive oibagi chang amadi sibagi chang hantha le karigumbada curfew asi thamlamdrabadi COVID case asi yamna wanglamba yai hainasu Dr. K Rajona phongdorakli karigumba masigi curfew asi athimasi karigumba leiramdragadi Dari film segi saru ani hena positif karena dan setelah itu si besu saru ani hena siapa masih tahu apa COVID pandemic asida Kaching district ki oina haukiba pung kunmari habadi ngarang nungtil pung ani dagina ngasi nungtil pung ani fawada district asigi mioi taraga mathoi nauna COVID positive oiba thengna ki pungfam asida mioi chamaga marifu mathoi test tauki aduga test tauki basing asi lenga ki testing center da chamaga nifu mapal Jiban hospital da taraga nipal amadi ima hospital da taraga marini masida mioi mapal na lenga ki da aduga mioi amamamna Jiban hospital amadi ima hospital da positive oiba thengna ki bani Manipur gi oina haukiba pung kunmari da mioi chatret ni fugani thoi nauna COVID-19 positive oiba thengna ki mioi taraga marina lekhidre ngasi nauna positive oikiba amadi lekhidabaga masing tharaga state asigi apunba COVID-19 confirm case masing lakh ama lising ani chanipal marfuga mapal yaure mioi lising amaga chatro kungani pal na lekhidre Pung kunmari asida mioi lising manga sumna yankaiga manga test taukhiduna apunba test taukiba migi masingna lakh taraga mathoi lising taraga taret jamapal taraga nithoi sukre Malengi oina COVID positive case koti kun lakh taraga nipal lising maudraga nipal chamri humudraga humdoi sukre masigi manungda mioi lakh nifuga nithoi lising marifuga mari chamri humfuga taret lekhidre mioi koti taraga nipal lakh taraga taruk lising kunga taret chatret maudraga taret na narambadagi farakre Pandemic asina khwaidagi hena positive case masing yamhallaba lebak na case koti ahum lakh humfuga humdoi lising ama chatret nifuga mari thengna dona USA na ahanba case koti ahum lakh taraga nipal lising yankaiga taruk chatret yankaiga taret thengna dona
Indiana Anisuba aduga case koti ama lising humfuga taruk chamanga marifuga tare thengnaduna Brazil na humsuba da lady India gi oina di Maharashtra na case lak humfuga humdoi lising kuntraga taruk chani kun thengnaduna ahanbada Kerala na case lak kuntraga mari lising maudraga humdoi chatruk subna ahum thengnaduna Anisuba da amadi Karnataka na case lak kungamapal lising tarag humdoi chamanga taraga nithoi thengnaduna ahum subada sohalaba state oiri COVID-19 amaram oiraga haukiba chahi Englishangani kungi March thadagi Indo-Myanmar border da athingba thamduna ngasi fawbada laklingai cherakta Imphal More lambi da cheliba tongan ba gari singda Myanmar rongi chana thakna ba yauna atai polam sing haptuna Imphal da puthokna ba honaramba sing ngasi Custom Preventive Force Morena thingbagi thabak chathakre Custom Preventive Force Moregi SP gi meeting makhada chathakiba Myanmar gi pochai puthokpa thingkibana lambi asida nomagi chara tanjaduna hingjariba karbar macha macha tawjariba mioi amadi gari gi mioi kya awaba mayong halle driver yauna karbar macha tawjariba mioi singna lambi asida chathok sasin tawbada lambi asida leiriba security personnel singna ngaihak leitana athingba piduna leiringai Cherakta Custom Department Morena athingba amuk thamlakpa thong asibu pende haina tongan ba wafam kya ama thamnarakli Maharashtra Mongyamba Multipurpose Livestock Cum Agriculture and Social Forestry Cooperative Society Limited ki head office da ngasi ayuk pung mapalom tabada mifama mapangthokre mifama du da society asigi president M Dinesor International Awardina preside toki Longmi simi kaya gi awaba sing yengbiduna district sing lekai sing da leiriba longmi sing da urea har fanghan binaba society asina Manipur gi agriculture minister amadi chief minister da cherol piduna haijaki har fangdabagi awaba kaya sing asigi khanbiraga Manipur lengana awaba lehendanaba lekai da longmi sing da ahongba mamalda har fanghanbirakpagi damakta zungasigi mifamna Manipur lengak amadi agriculture minister bu thagatpa phongdokpaga loinana makha tanasu har fangdabagi awaba mayokna hanbidanabasu haijaki Wangjing Tentha Assembly Constituency gi oina YK College Wangjing da hangliba Community Home Isolation Center CHIC da COVID-19 gi chaitheng mayok naduna leiriba inmate chamaga kun lomda ngasi Caprice Industries Private Limited ke Managing Director Khangembam Priyojit amadi Tentha Jilla Parishad Member Khangembam Ongbi Manisang Devi na sinduna ayuki chaklen pijakre Hiramasiga mari leinana Caprice Industries Private Limited ke Managing Director Khangembam Priyojit na haikibada Langi matamda aikoina pukning wakal sotharagadi yeknabana khudong chaba laukibagumna covid ki chaitheng phangle haiduna pukning wakal sotharagadi laina asina laksinduna hena awaba fibamda lakpasu yai haiki Priyojina makata na hai COVID-19 gi laichadasina malemasida leiriba mipung khudingmak loina wahanbada Manipur gi miyamsu laina asigi chaitheng mayok narakpa sida aikoi wakal pukning sothaba yade aikoi punamak amata oina amana amagi mateng pangnaduna laina asibu thengnabada aikoi khudimaki thodang lei maramaduna aikoi mateng pangnaduna laina ase thengnaminaba sem saduna leisi haiki Lamding Khumanthem Leikaida Nauna COVID positive oiduna Community Isolation COVID Care Center amadi Home Isolation da hauji mioi kuntraga taret layengduna leiriba mioi singda Lamding Educated Welfare Association Liwa Lamding Thawal District na thakna chanaba amadi immune system kankhatnaba polam kaya Liwa gi thomi singna yenthokre Layong Uthoraklaba mina losinduna leibadagi positive oibagi chang hengalakpani karigumbada makhatana losinbagi thawngasi chathaduna leirabadi Manipurdagi COVID-19 muthatpa ngamloi haiba wafam leibak miyamda Lamding Educated Welfare Association gi President S Ojitna thamlakli Thawalesigi oina MLA Okram Ibobi gi meeting makhada Waikhomani Girls College ta hangliba Community Isolation Center gi inmate Marifu gi damakta ngasi college asigi students union na ayuki breakfast mateng pangkhre laichadasina maram oiraduna mipung khudingna khamthengna wanaraba matamasida amana mabu angamba mateng tauba tangai fade haiba wakhalonda ngasigi breakfast asi ngamjabani haina students union gi general secretary oinam thoithoibana phongdorakhi Ngarangdagi hauraga tongan ba department sing yauna National Highway number 37 gi double lane oinabagi damakta Langang pokpidagi survey tauba matamda objection toropadagi makha takhidraba matung ngasi amuk jiri thongdagi land demarcation haukre
हिरम असिगा मरी लेनना डिपार्टमेंट ऑफ हॉर्टिकल्चर एंड सॉइल कंजर्वेशन गवर्नमेंट ऑफ मणिपुर की असिस्टेंट हॉर्टिकल्चर इंस्पेक्टर के धीरेन सिंह ना हाइखिबदा NHIDCL ना पाइखलकपा डबल लेन की दमकता NH नंबर 37 पाकथोकदौरिबा लंबी असिगी मतंगदा डिपार्टमेंट सिंगी मौत सिल्लगा मफम असिदा यावजबनी तौजरिबा थबक असे जिरी थोंगदगिना लेगांग पोकपी फावदा तौजगदबनी हौजिक लम ओनबा हौरकपा असिदा साइड पतालेन मनुंगदा स्टैंडिंग प्रॉपर्टी सोकपा यावरबदी हॉर्टिकल्चर ने एसेस तौगनी हाइना फोंदोरखे अमरोमदा ngasi युमथंगना लैरिबा तमेंगलोंग डिस्ट्रिक्ट के ऑफिसर सिंगसु लाक्तुना नुंगथिलदा लेंगंगपोकपी के पुलिस स्टेशन दा मिफम अमसु पांगथोकि हाइरि अना हुजे अखोना थबक स्टार्टिंग तौरिबसि जिरी ब्रिज तगिना लेंगंगपोकपी भाव तौजगदबनी अना हुजे अखोय जिरी ब्रिज तगी अखोय मेजरमेंट होजरे अना साइड ता अखोगी पतालेंगी मनुंगदा स्टैंडिंग प्रॉपर्टी असोक यावरगदी मदो हॉर्टिकल्चर ना एसेस तौनबिदंगदा ऐसिदा रिप्रेजेंट तौजो हौखिबा इंग्लिश अनि कुनगी कोविड-19 के पैंडेमिक ना मरम ओइरुदुना लेपलुरबा मणिपुर स्टेट सुमांग लीला काउंसिल ना अगस्त की 13 खुदिंगदा उलंबा कोइरिंग सना हंदक चाही की ओइनदी पुथोकना सेम सारे हाइना मणिपुर स्टेट सुमांग लीला काउंसिल की प्रेसिडेंट पूर्णिमा सी लेमना फोंदोरख्रे ngasi council asigi palace compound leiba sanglenda pangthokhiba paumisinga unaba amada phongdorkhibani mahana makha taraduna haikibada covid-19 gi pandemic asibo maithiba pinaba lokhalakliba lenga ki chana kanglon sing ngakna pangthokadaba sem sariba sumang lila asi mapung fanawagi damakta ngasidagi council asigi sanglenda lila roi singna rehearsal tawba hokre masida sumang lelabu nungsiba miyamna pukning thawgatpinaba wafamsu mahangna makhatana phongdorki ngasigi mifam aduda council asigi lifetime secretary SIS Hemanta general secretary Y Nilachandra renowned scriptwriter Ranjit Ningthaujana chingbana sarup yakhi koi sumang la council na asyamna wana raba ana ayek marak sidais da koi na babu yengdaba thidana koi puthok jagadoi je tasengna लीला रोइसिंग असि लीला काउगिदना बगी अखोय अमरोमदा अखोय 13 अगस्त पु मुत्तना निसिंगना लैना बगी दमता अखोय सिंजरगा पांथोक जगदोय बने मसेदा अखोय प्रजामियामना नुसिबिदना मतेंग चु खर पांगिना बसु आइनि निसिंजरी ngasi jiribam district asida leiba rubber plantation tawduna leiriba mioi singna 50 megawatt solar plant ama tawnaba honarakpa asi jiribam gi damaktadi yamna fai adubo rubber plantation tawba mafam natana atopa mafam da tawbiyo haina rubber farm tawriba uchathol dagi and dharmendra maiteina phongdorakli makhatana mahana haikibada jiribam district asida 50 megawatt solar plant ama torokpa simadi yamna nungaiba amadi chaukhatpa purakani haiba thajai adubo jahi tara mukki mamangdagi rubber plantation tawduna tungge amadi masigi senthok lambi oijariba amasung paisa tanduna imong manung pujariba mioi singda chauna akaiba pigani haiki mahana makha tana haikibada rubber plantation asi torakpada paisa kayarom changi adubo tungda farakpa yai haina khallaga tawjarakhibani mapung mari faraduna income changlakpa horokpa matam asida chauba plan amana paisa kharata oira sutholiba asibo thadatlaga arembada manghangani hariba asi tawbiganu phongdoraki da aikoi income generate oriba mafam asi da thoga hingani da asa tawriba aikoi gi asasi manghan biduna matik chaba aikoi gi income matam sang income generate oigadaba sigumba aikoi policy ama hana aikoi farmer sing sida pibi na bagi damakta khandana binabagi damakta amukasu aikoi manipur laiga amadi आइदी मनीरेदागी संगठन के प्रोजेक्ट असीबो मरुओइब थौदांग लौरिब मनीरेदागी मफमदा अखोय फार्मरसिंगसिना असि अखोय खुदलोनदुना रिक्वेस्ट तौजरी मणिपुर लेंगाना स्कूल फगलहन से हाइबा मिशन असि जिरीबाम डिस्ट्रिक्ट तदि फागी ताहल्ले जिरीबाम गी महेरोय लुप सिंगना मतम कुइनादगी जिरीबाम गी ओजा अवाटपा सिंग थंबियु यूटिलाइज तौरिबा ओजा सिंग जिरीबाम दा लेहनबियो हाइदुना कन्ना लाउनरी ngai चेरगा सिदा
कोविड की मतम असिदा नारोल द जिरीबाम हायर सेकेंडरी स्कूल की लोकल ओजा एम रोमियो सिंहबो थासिंग अगस्त की तांग मरी दा एजुकेशन एस के जॉइंट सेक्रेटरी मांगते लड़ते कोमना उखरुल हायर सेकेंडरी स्कूल द ट्रांसफर ऑर्डर थोरकपासी MSF डिस्ट्रिक्ट कमिटी जिरीबाम ना कंडेम तवी हाइना ngasi ayuk pung tara taba matamda MSF के ऑफिस द पांगथोखिबा पाउगी मिफम अमदा MSF डिस्ट्रिक्ट कमिटी की प्रेसिडेंट ए राजीव मैतेना पाउमिसिंग उनबदा फोंदोरखिबने मखाताना महाना हाइकिबदा थोखिबा ऑर्डर असे अथुबदा हंदोरकदबनी जिरीबाम हायर सेकेंडरी स्कूल असेगी ज्योग्राफी के ओजा वाटपदगी बोरोबेक्रा हायर सेकेंडरी स्कूल दगी ओजा अमा फाव ट्रांसफर तौदुना ओजा अनि लेरिबा मरगसिदा mahutsu yaudana oja M Romeo Singbo transfer order thorakpa haibasi maram chade yaningde oja M Romeo ase hauje highway English school center gi diploma in elementary education DELED gi coordinator gi thausu pairibani haina su phongdorki release order thoki danabagi damaktasu Manipuri Student Federation MSF district committee Jiribam Maikedi Jiribam High Secondary Principal so appeal tawjari loina karim hariba August ki tang marida thokiba order asi mahut piramdana oja transfer tawba si masi tanaba yaroi karigumba akoi mari lenabu authority na tubu matamda hariba order se kakaba taragadi Manipuri Student Federation MSF district committee Jiribam na akan bomonda phongin tinsalakani thank you मणिपुर की संगाई रबाई बा खुराइजम निमाई चरण मसा की अनाबा मनमरम ओइरगा ngasi ayuk anganbada masa gi mayum खुराई लमलोंग खुराई थौदाम लेकाई द लेखिद्रे संगाई रबाई बा खुराइजम निमाई चरण ngasi इखंग खंगौदना लेखिदबदा पेट्रियोटिक राइटर्स फोरम PAWF मणिपुर असम अमदि त्रिपुरा की लुपलोई सिंगना अवांग बथाकता इकाई खुमनबा उतुना ऑनलाइन की खुथांगदा अवाव फोंगदोकपगी मिफममा पांगथोखरे PAWF मणिपुर की प्रेसिडेंट नाउरेबम खंबा लुआंगना मिफम मपु ओइदुना पांगथोखिबा अवाब फोंगदोकपगी मिफम अदुदा फोरम की एक्स प्रेसिडेंट या स्कूल खोराकपम अमदि लुपलोय कयाना सरुयाकी पेट्रियोटिक राइटर्स फोरम की पैट्रन मेंबर अमसो ओइरिबा सकनाइरबा आइबा सिकी थवाइना मपु मागी नाकता इंगना चिंगना लेरुनाबा मिनिट अनि लेप्टुना थौनिजकी आइबा सि ऑल इंडिया रेडियो इम्फालना सखंगलाबा इसै मयिक इबा अमसुनि महांगना हिंगलिंगै मतमदा ट्रांसलेशन वर्क याउना तोंगान तोंगानबा लाइरिक तरागी मथक्ता इदुना फोंगलम्मे अमुको अमदि अमोवाना लमदम असिगी कोविड-19 ना बरम ओइरदुना हेना अवाबा मायोकनारिबा मियामगी मरक्तगी खरा हेना अवाब इमुंगसिंगी खोंगुल लीदुना चिंजाकी पोलमसिंग मतेंग पांगबगी मखा चथरकपा ओइना ngasi थौबाल डिस्ट्रिक्ट के तोंगान तोंगानबा खुनसिंगी इमुंग चामग मौद्राग मंगादा चेंग केजी मरी मरी यंथोखरे खोंगसतदुदा अमुकोगी प्रेसिडेंट PH नंदो लुवांग सेक्रेटरी ऑर्गेनाइजेशन कोइजम संतोष अमोबागी प्रेसिडेंट वाई कुंजरानी BP जनरल सेक्रेटरी अमदि ऑल थौबाल डिस्ट्रिक्ट यूनाइटेड क्लब ऑर्गेनाइजेशन के प्रेसिडेंट सु सर्व्याकी हौजिक ममांगदा अमुक्ता थोखिद्रिबा मवोंगदा असुक सांगना मियामना थेंगनरिबा अवाबा सि अखोय मसेल वाखन मुन्ना खन्नदुना अमदि तुंगी मिरोलगी येंगलगा खरा हेना वारबा मियोयसिंगदा मतेंग पांगबा ngambasingna angamba mateng pangsinduna अखोयगी तुंगी मिरोल कन्नबा होटनामिनरसि हाइनसु फोंदोखि मणिपुर लेंगांगना मयाई काबा चिंजाक थिंगनानाबा लौखलकपा वारोन ड्रग्स की खोंथांगी सरुअमा ओइना बिष्णुपुर पुलिसना कुंबी लाई संदोंग एरियादगी मालेंगी कैथेलदा लुपा लाख कुंट्रा रोंगी ओइगदबा हेरोइन नंबर 4 ग्राम चाहुम रोम फारबा मियोय अदु बिष्णुपुर डिस्ट्रिक्ट की SP की कॉन्फ्रेंस हॉल दा पाउमिसिंगी मांगदा पुथोखरे थोरमदुदा SP हॉब्सन सापमना पाउमिसिंगदा फोंदोरखिबदा थासिगी मरीगी नुंगथिल पुंग 3:35 रोम ताबदा SP की मीटिंग मखादा कुंबी पुलिस के ASI T प्रेमानंद सिंगाना लुचिंगबा अमदि कुंबी पुलिस की ओसिना लुचिंगबा कांगबु अमना कुंबी लाइसंदोंग एरिया दा फ्रिस्किंग एंड चेकिंग चथरिंगैदा अंगोबो मचुगी रजिस्ट्रेशन नंबर याउदबा दत्सन गो प्लस कार अमा लाकपदगी मदुबु खामदुना चेक तौबदा गाड़ी अदुगी फुटमेट मखादा पोलम अदु सोप केस कुनगा मंगादा हापलंबा हेरोइन नंबर 4 ग्राम चाहुम रोम थेंगनखिबने लोइनना हाइरबा मियोय अदु फागतके फागलबा मियोय अदुगी ममिंगदी MD बासिरुद्दीन एलाइस नहा चाही निफुगमाथोय अपोकपा लेखिद्रबा MD रहीमुद्दीन लेफमना क्वाक्टा वार्ड नंबर 3 दगिने मखाताना मंगोंदगी
Redmi mobile phone mapal lamadi SIM card anisu faki hairi mahana makha taba wahang pahongi damakta kumbi police da singakibaga loinana hobson sapamna phongdorakibada karbar tawriba singna oijau oithak kharagi damakta mioibagi punsibu mangba yaba asigumlaba aina yadaba drug sing asibu sizinabigano haiki India ki sana khona bagi lamda piba khwaidagi wangba mana di Rajiv Gandhi Khel Ratna Award pu nauna Major Dhyanchand Khel Ratna Award haina maming onkre waphamasi Prime Minister Narendra Modi na lauthokibani amuhanna maming onba sina sports ki legal ama oiriba hockey hero Dhyanchand ikai khumnabani hairi PM Modi na haikibada award ki maming ase onthokpa si mioi kyana hairakpadagine award ki ming onthorakpa ase India gi hockey team singna Tokyo Olympics ta piriba performance busu mari leinabani hairi women's hockey team na ngasi sanakibada tanja khajik khaktada maithiba thoke aduga men's hockey team de chahi nifuga matoi gi matungda Olympic bronze medal phangba ngamlibani Dhyanchand gi mapok numitpu National Sports Day haina palan tawribani mangna lebaga sigi namakta Olympic gold medals ahum phangki aduga Major Dhyanchand ase India gi most legendary and loved sporting icon ne maki mamingda lebaga sigi khwaidagi wangba sana khonabagi mana award pu thonba ase Mapachai duga Dhyanchand gi punsina India gi sanaroi kayada pukning thauna thawat halli haina Sports Minister Anurag Thakur na phongdorakhi hanagi hockey skipper Ajit Pal Singh na haikibada thenglabasu thengna sakhanglakpa si fai aduga award asi ing songlisingmaga chamapal maudra mathoi maudaga nithoi dagi piba haukibani award asi medallion ama certificate ama amadi sale oina Lupa lakun nga mga yauri award si ihan hana chess legend Biswanath Ananda pikibani. Ministry of Civil Aviation and the Directorate of General of Civil Aviation DGC and Unmanned Aircraft System UAS Rules 2021 dagi conditional exemption da National Institute of Science Education and Research Nishar Bhubaneswar da drone siznabagi ayaba pikre drone siznaba se Archaeological Survey of India ASI ga collaboration da tawgadabani Nishar na drone operation tawgadaba mafam singi manungda Rajarani Temple Bhubaneswar amadi Lingaraj Temple Bhubaneswar yauri drone siznabagi ayaba piriba matamna chahi amani natragana mathangi order ama thoktriba fawbani drone siznabagi ayaba se hanana urban local bodies Haryana dasu pikiba lekhrabani India gi women's hockey team Tokyo Olympics da bronze medal phangba ngamhodre ngase sanakiba women's hockey bronze medal match da Great Britain na India bu mari ahum da maithiba piduna Great Britain na bronze medal phangkre India gi star wrestler Bajrang Punia su ngase sanakiba men's wrestling freestyle 65 kg category ge semi final match da Azerbaijan gi Haji Aliyev ki makuta maithiaure aduga hayeng bronze medal gi damakta sanargani Chatharagliba Tokyo Olympics 2021 asigi hauzik fawda China na gold kuntra gamari silver da kun gamari bronze taraga tare fangduna medal tally da khwaidagi ahanbada leiri USA na gold kuntra silver kuntra gamanga bronze da kun ga tare fangduna ani subada leiri yumbu eriba Japan na gold kun gani choi silver tara bronze tara gamanga fangduna ahum subada leiri India gi oina hauzik fawda silver ani bronze ahum fangba ngamkre aroibada maroiba paw amona pizari State asida oiriba COVID-19 ki fibam yangsena nanaba center dagi team ama tunglakre Yes PAODAM loisinjari miyam bo mohana Imphal Mori lambida potchai puthorokpada custom preventive force na athingba thamkibada praja section kharana thambidana ba hairi India ki highest sports award Rajiv Gandhi Khel Ratna bo Dhyanchand Khel Ratna award haina maming onkre Masih damak tadi mes PAODAM loisinjari miyam bo mohana krumjari